ꯂꯟꯆꯥ ꯔꯨꯝꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯑꯍꯤꯡ ꯆꯨꯞꯄ ꯍꯣꯁꯄꯤꯇꯥꯜꯒꯤ ꯋꯥꯜꯗ ꯉꯥꯊꯗꯨꯅ ꯂꯩ꯫ ꯌꯦꯡꯈꯤꯕ ꯑꯃꯗꯒꯤ ꯃꯤꯠꯐꯝꯁꯨ ꯍꯣꯡꯗꯦ꯫ ꯊꯣꯏꯕꯤꯁꯨ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯩ꯫ ꯅꯨꯡꯁꯤꯕ ꯃꯥꯒ ꯊꯦꯡꯅꯕ ꯃꯤꯀꯨꯞꯇ ꯊꯃꯣꯏꯒꯤ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯒꯦ ꯈꯟ ꯍꯤꯡꯂꯛꯈꯤꯕ ꯑꯃꯠꯇ ꯆꯤꯟꯕꯥꯜ ꯌꯧꯍꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯊꯣꯏꯕꯤ ꯑꯍꯤꯡ ꯆꯨꯞꯄ ꯀꯞꯂꯨꯔꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯥꯏꯋꯥꯏꯗ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯦ꯫ ꯍꯧꯒꯠꯂꯛꯄꯗ ꯅꯔꯁ ꯑꯃ ꯆꯪꯂꯛꯇꯨꯅ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯤ ꯍꯥꯏꯅ ꯍꯪꯕ ꯂꯥꯛꯏ꯫ ꯋꯦꯗꯔꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯝꯗ꯭ꯔꯦ, ꯃꯁꯥꯗꯨꯁꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯗꯤscharge ꯇꯧꯕ ꯌꯥꯔꯅꯤ ꯍꯥꯏꯔꯝꯂꯒ ꯅꯔꯁꯇꯣ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯂꯟꯆꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯂꯩꯕ ꯎꯗꯕꯗꯨꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯃꯨꯡ ꯃꯆꯤꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯒ ꯂꯩ꯫ ꯐꯃꯨꯡ ꯃꯆꯤꯗ ꯂꯟꯆꯥꯒꯤ ꯐꯣꯟꯗꯨꯁꯨ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯂꯩꯔꯒ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯗꯨꯗ ꯅꯜꯂꯒ ꯂꯩꯔꯝꯕ ꯇꯤꯁꯨ ꯄꯦꯄꯔ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯂꯟꯆꯥꯅ ꯀꯔꯤꯅꯣ ꯈꯔ ꯏꯔꯝꯕꯗꯨ ꯄꯥꯏ꯫ ꯊꯣꯏꯕꯤ, ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯀꯞꯍꯟꯈ꯭ꯔꯦ. I'm so sorry. I didn't mean to hurt you. ꯅꯪꯕꯨ ꯌꯨꯝ ꯐꯥꯎꯕ ꯗ꯭ꯔꯣꯞ ꯇꯧꯅꯅꯕ ꯑꯩꯅ ꯑꯦꯔꯦꯟꯖ ꯇꯧꯈ꯭ꯔꯕꯅꯤ. ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯒꯁꯨ ꯗꯣꯛꯇꯔ ꯅꯔꯁꯁꯤꯡꯗ ꯂꯣꯏꯅ ꯁꯤꯟꯅꯔꯝꯕꯅꯤ. ꯗꯔꯀꯥꯔ ꯇꯥꯕ ꯈꯨꯗꯤꯡ ꯆꯨꯝꯅꯕ ꯂꯩꯇꯅ ꯂꯣꯏꯅꯃꯛ ꯍꯥꯏꯕ ꯌꯥꯒꯅꯤ. ꯏꯃꯔꯖꯦꯟꯁꯤ ꯑꯃꯒꯤꯗꯃꯛ ꯑꯩꯗꯤ ꯈꯨꯗꯛꯇ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ. Take care, ꯊꯣꯏꯕꯤ. From ꯂꯟꯆꯥ. ꯊꯣꯏꯕꯤ ꯂꯟꯆꯥꯒꯤ ꯆꯤꯊꯤꯗꯨ ꯄꯥꯔꯒ ꯃꯄꯤ ꯁꯤꯟꯊꯔꯦ꯫ ꯄꯥꯏꯔꯤꯕ ꯇꯤꯁꯨ ꯄꯦꯄꯔ ꯑꯗꯨ ꯃꯈꯨꯠꯅ ꯄꯥꯏꯁꯤꯜꯂꯒ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯅꯔꯁ ꯑꯃ ꯂꯥꯛꯂꯒ ꯕ꯭ꯔꯦꯛꯐꯥꯁ ꯄꯨꯔꯛꯏ꯫ ꯊꯣꯏꯕꯤ ꯅꯔꯁꯇꯒꯤ ꯄꯦꯟ ꯑꯃꯒ ꯄꯦꯄꯔ ꯑꯃꯒ ꯂꯧꯔꯒ ꯆꯤꯟꯕꯥꯜꯅ ꯍꯥꯏꯗꯣꯛꯄ ꯉꯝꯍꯧꯗ꯭ꯔꯕ ꯋꯥꯍꯩ ꯈꯔ ꯏꯔꯒ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯇꯞꯅ ꯊꯝꯃꯤ꯫ ꯂꯟꯆꯥ, ꯁꯦꯀ꯭ꯌꯨꯔꯤꯇꯤꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯈꯨꯗꯛꯇ ꯗꯦꯜꯂꯤꯗ ꯆꯠꯄꯗ ꯇꯥꯔꯦ꯫ ꯆꯠꯇ꯭ꯔꯤꯉꯩ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯇꯨꯅ ꯊꯣꯏꯕꯤꯕꯨ ꯑꯃꯨꯛꯇꯪꯗꯤ ꯎꯅꯔꯝꯒꯦ ꯈꯟ ꯍꯥꯊꯨ ꯂꯥꯛꯏ꯫ ꯔꯨꯝꯗꯣ ꯍꯦꯛ ꯆꯪꯂꯛꯄꯗ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯈꯪꯂꯦ ꯊꯣꯏꯕꯤ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯗꯨ꯫ ꯊꯣꯏꯕꯤꯕꯨ ꯊꯤꯟꯅꯅꯕ ꯁꯤꯟꯈꯤꯕ ꯁꯤꯐꯥꯏ ꯑꯗꯨꯗ ꯈꯨꯗꯛꯇ ꯀꯣꯜ ꯇꯧꯁꯤꯜꯂꯒ ꯀꯗꯥꯏ ꯌꯧꯔꯦ ꯍꯥꯏꯅ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯃꯊꯟꯇ ꯆꯠꯈ꯭ರೆ, ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯊꯤꯟꯈꯤꯕ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯂꯟꯆꯥ ꯇꯧꯐꯝ ꯈꯪꯗ ꯎꯪꯗꯨꯅ ꯂꯩꯔꯤꯉꯩ ꯅꯔꯁ ꯑꯃ ꯂꯥꯛꯂꯒ ꯂꯟꯆꯥꯒꯤ ꯐꯣꯟ ꯑꯗꯨꯒ ꯄꯤꯛꯅ ꯊꯨꯞꯆꯤꯟꯕ ꯆꯦ ꯃꯆꯦꯠ ꯑꯃꯒ ꯊꯣꯏꯕꯤꯅ ꯄꯤꯔꯝꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯂꯟꯆꯥ ꯋꯥꯁꯨ ꯉꯥꯡꯈꯤꯗ꯭ꯔꯦ, ꯇꯞꯅ ꯂꯧꯁꯤꯜꯂꯤ꯫ ꯊꯦꯡꯛ ꯌꯨ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯊꯣꯛꯂꯛꯂꯒ ꯂꯟꯆꯥ ꯊꯣꯏꯕꯤꯒꯤ ꯆꯤꯊꯤ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯏ꯫ ꯇꯥꯃꯣꯂꯥꯟ, ꯅꯐꯝꯗ ꯆꯤꯊꯤ ꯑꯁꯤ ꯏꯔꯤꯕꯁꯦ ꯏꯀꯥꯏ ꯈꯪꯗꯕꯤ ꯇꯥꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕꯗꯨꯁꯨ ꯋꯥꯔꯧꯐꯝ ꯊꯣꯛꯏ꯫ ꯇꯥꯃꯣꯂꯥꯟꯕꯨ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯆꯩꯅꯥ ꯀꯌꯥ ꯑꯃ ꯐꯪꯍꯟꯕꯒꯤ ꯗꯟꯗꯤ ꯑꯣꯏꯅ ꯄꯨꯟꯁꯤꯒꯤ ꯅꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯄ ꯉꯝꯗꯕ ꯑꯣꯏꯖꯒꯦ꯫ ꯑꯗꯨꯕꯨ ꯊꯃꯣꯏꯁꯤꯅ ꯅꯪꯕꯨ ꯇꯁꯦꯡꯅ ꯉꯁꯤꯁꯨ ꯅꯨꯡꯁꯤꯗꯨꯅ ꯍꯤꯡꯂꯤꯕꯅꯤ꯫ ꯃꯁꯤ ꯃꯊꯪꯗꯤ ꯊꯥꯖꯕꯤ꯫ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯀꯩꯁꯨ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯕ ꯑꯩꯁꯦ ꯍꯤꯡꯕꯒꯤ ꯃꯔꯝꯁꯨ ꯂꯩꯔꯛꯇ꯭ꯔꯦ꯫ ꯅꯪꯒ ꯊꯦꯡꯅꯔꯒ ꯅꯪꯒ ꯎꯅꯔꯒ ꯍꯥꯏꯒꯦ ꯈꯟꯈꯤꯕ ꯈꯨꯗꯤꯡꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯁꯤꯃꯗꯤ ꯈꯪꯕꯤꯌꯨ, ꯑꯩ ꯉꯁꯤꯁꯨ ꯅꯪꯒꯤ ꯊꯣꯏꯕꯤꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯏꯔꯣꯝꯗꯣ ꯀꯅꯥꯒꯤꯁꯨ ꯃꯅꯥꯛ ꯅꯛꯇ ꯑꯩꯒꯤꯗꯃꯛꯇ ꯍꯤꯡꯂꯤꯕꯁꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯍꯤꯡꯂꯤꯕꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅꯁꯨ ꯀꯥꯎꯕ ꯉꯝꯂꯔꯣꯏ꯫ ꯅꯨꯡꯁꯤꯕꯗꯤ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯄꯤꯔꯒ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯇꯥꯃꯣꯂꯥꯟ꯫ ꯃꯇꯝ ꯆꯨꯞꯄꯒꯤ ꯅꯪꯒꯤ ꯊꯣꯏꯕꯤ꯫ ꯆꯤꯊꯤꯗꯨ ꯄꯥꯕ ꯂꯣꯏꯔꯛꯄꯗ ꯂꯟꯆꯥ ꯃꯄꯤ ꯁꯤꯟꯊꯔꯦ꯫ ꯈꯨꯗꯛꯇ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯉꯩ ꯃꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯃꯊꯥꯅꯨꯡꯗ ꯊꯝꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯁꯤꯐꯥꯏ ꯑꯃ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯆꯠꯅꯕ ꯉꯥꯏꯔꯒ ꯂꯩꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯤ꯫ ꯂꯟꯆꯥ ꯆꯤꯊꯤꯗꯨ ꯄꯥꯏꯁꯤꯜꯂꯒ ꯊꯃꯣꯏ ꯁꯣꯛꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯁꯤꯐꯥꯏ ꯑꯗꯨꯁꯨ ꯂꯟꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯜꯂꯤ, ꯋꯥꯗꯤ ꯉꯥꯡꯗꯦ꯫ ꯂꯟꯆꯥ ꯃꯃꯤꯠꯇꯨ ꯃꯈꯨꯠꯅ ꯐꯠ ꯇꯩꯊꯣꯛꯂꯒ ꯁꯟꯒ꯭ꯂꯥꯁꯇꯨ ꯎꯞꯁꯤꯟꯈ꯭ꯔꯦ꯫ ꯑꯥꯔꯃꯤ ꯑꯣꯐꯤꯁꯔ ꯑꯁꯤ ꯉꯁꯤꯗꯤ ꯊꯃꯣꯏ ꯃꯍꯤ ꯆꯦꯜꯂꯒ ꯗ꯭ꯌꯨꯇꯤ ꯆꯠꯂꯦ ꯍꯥꯏꯕꯗꯨ ꯀꯅꯥꯗꯁꯨ ꯈꯪꯍꯟꯕ ꯄꯥꯝꯗꯦ꯫ ꯊꯣꯏꯕꯤꯒꯤ ꯆꯤꯊꯤꯗꯨ ꯃꯈꯨꯠꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯍꯦꯂꯤꯄꯦꯗ ꯂꯩꯔꯤꯕꯗꯣꯝꯗ ꯁꯤꯐꯥꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯥꯛꯏ꯫ ꯃꯥꯅ ꯌꯧꯔꯛꯄꯗ ꯃꯤꯂꯤꯇꯔꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯗꯤ ꯇꯦꯛ ꯑꯣꯐ ꯇꯧꯅꯅꯕ ꯄꯥꯏꯂꯣꯠꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯟꯆꯥꯅ ꯍꯦꯛ ꯀꯥꯈꯠꯄꯒ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯁꯨ ꯇꯦꯛ ꯑꯣꯐ ꯇꯧꯔꯒ ꯃꯥꯕꯨ ꯈꯨꯗꯛꯇ ꯗꯦꯜꯂꯤꯗ ꯄꯨꯈ꯭ꯔꯦ꯫ ꯂꯟꯆꯥ ꯋꯥꯈꯜꯗꯨ ꯈꯟꯐꯝ ꯈꯪꯗꯦ꯫ ꯗ꯭ꯌꯨꯇꯤꯅ ꯂꯥꯛꯂꯕꯗ ꯎꯄꯥꯏ ꯂꯩꯇ ꯗꯦꯜꯂꯤ ꯌꯧꯈ꯭ꯔꯦ꯫ ꯍꯦꯛ ꯌꯧꯕꯒ ꯃꯤꯇꯤꯡ ꯃꯊꯪ ꯐꯝꯕ ꯍꯧꯈ꯭ꯔꯦ꯫
सोमदा थोइबीसु युम हेक यौरक्पगा फमुंगदा चंग्रे चाकसु चादे इमुंगसु पाउ फाउनादे युमदगी फोन लाक्लसु सुंपाई पाइखतनमदे चाक चागनी थक्कनी खंगदा फमुंगदगी हेंदोक्ता लैरिबदु नुमित निनी सुजिलक्लबनी युमदसु थोइबीगा पाउ अमता फाउनबा ngamlaktabadुदा इमुंगी मियोय पुंगनमक मथा सानरे दाइनादा कॉल तौरगा थोइबीबु पाउ फाउननबा हाइरकपदगी दाइनासु पाखतना थोइबीदा कॉल तौई थोइबी दाइनागी लाक्लिबा कॉल अदो अहानबददी पाइखत्ते अदुबु तोयना तौशिलक्पदुदा ममै थंगददी तपना पाइखले हेलो थोइबी नंग होजि कदाइदा लैगे युमदा लै अदुगा कैदौबे फोन पाइखत्रिनो अई मिस कॉल गेम लैगे अमते येंगु थोइबी खुमदे मपी सिंथरिबदो मखुना तैथोक्लगा लै थोइबीना तुमिना लैखिबदुदा दाइनासु मथा सारे करी तौरबनो हाइना वाखलदा खल्ले लुहोंगबा नुमित्ता लंजागा थेंनखिबदगी वाखल नुंगाइखिद्रबनी मदुना सोइदना मरम ओइरमगनी हाइना खल्ले अइना हाइरिसे तारिबो थोइबी हाय अइ तारी नंग कैदौरगेबा थोइबी इमुंगना कॉल तौबदसु पाइखतेना हाय इमाना तमी युमदा इमा होइदे याम पाखतनरेना हाय अइ कैसु तौदे दाइना वाखलसे खरा इन्ना इतोप्ता लैनि अदुगिनी नंग मेजर साहेब का थेंनबई वारीदुसु हायु यादे मेजर साहेब तो अइ वारी सानगे माना सोइदना नंगबु हौजुकसु लाना लौरगा लैरमगनी सानगनु दाइना अइना लानबनी अइना खांग्लिबा चैना सिदगी माना खांगबन हेलमगन अइ माबु अनौबा चैना हम पीबा ngamdaroi कैनु नंगना हाइरिदुबो पुंछि चुप्पा नंगसु मासु अदुमना लैबा याबा नति अइना माबु याम वाहले दाइना माना चैना खांगबा उरगा अइगे थमोइना लैबा ngamde अदुबोबा वारीदे खंगनबना फैदना नंगना युम पानख्रे हाइना माना वारुरबसु मरमदुदे खंगनबा फैदना दो हौजिक नंगना करी फिबमदा हिंगले हाइबदुसु खंगद्रगदी माना दुम नंगबु वारुरगा लैख्रनी अदुना हेना नसादा चैना पीगदोइनी अइ ngamoi अइ अमता हाइबा ngamlera अइबु याम वारुख्रे माना अइ हिंगबगी मरम लैत्रे दाइना थोइबी कैनु नंगना हाइदुबो नंग ngangloi wa nganganuko nang थोइबी थमोइ हेने सोकना कपले मतौदुदा दाइना तौफम खंगदे थोइबीबु थेमजिनबा याबा थेमजिनबीरगा थोइबीगी ममादा अमुक कॉल तौई हेलो इमा दाइना फोन पाइखलक्ब्रो करी हाइरगे इमा थोइबीदो वाखल खरे नुंगाइतबा माले कैसु थोइदौबाबुदि तौरा अइनासु वारी फजना साख्रबनी अदो इमा यारगदि इमुंगी मी अमा मागी मनागदा चलगा मतम खरा लैमिनरुबना फगद्रा खले मतंता सुम लैबदो वाखलसे पक्सनखिन इचागी पुंसीसे अखोइना लोइहनबे इचागी खनबदा अइ तौफम खंगद्रेने मखुरासु दिल्लीदा लैते बोबोदो हयेंग यौरक्लनी मा हेक यौरक्पगा खुदक्ता चलहनगे मधु फाउबदे नंगना खरा खरा पाउ फाउनरगा असादु लैताना लैननबा नंगना खरा थेंबियुको दाइना अइमा अइ तोइना पाउ दम फाउनगे ममा लैमगी कॉल हेक थमखिबगा दाइना वाखल मयम अमा खले लंचाना मरम ओइरगनी हाइबदुदि थोइबीगी इमुंगदा खंगहनदे अदुगा थोइबीगी मतौसु येंगबा ngamdre वाखल ngai हक खल्लगा पारीगी मनाक्ता लाई दादा फोन दुमता लौगे किदौगे हाइनो मेजर साहेब तो कॉल अमता तौदबा याद्रे कई लैरगे थोइबीगी वारी तमगे खल्लबो तमहौद्रगदि माने हेना पुंसि चुप्पा निंगम हौररोइ मेजर साहेब से नोंबुदा सिगम वारी मता हाइदबनी अदुगा मादे हर्ट काइरगा लैबो ओइरमेने अस वादो कोना ngango यारी फोन तो हानमता पिरोबा है मयाइदा चेनिने चेलदि अनिदु थुंगना हलो नत्रदि कानदेको मेजर साहेब की मतौदो अइ येंगबा ngamdrabani मतौ येंगबा ngamdradi नहाना मतेंग खरा पांगबिबा यादब्रो अय नंगसु नहाना थोइबीगी मतेंग पांगबिबा यादब्रो लास्ट आवर दा खक्ता क्वेश्चन जनमे भुता थोइबीना सुंगे यादबगी उपाय लैतबगी पांगदबनी सिसु थोइबी खंगनदननी अदु ओइरसु माने यागेरा यारोइगेरा हेक्ता तौरदौनी वारी खंगबा इदी फुल्लगा सिदौरी वासे हाइरमलगा दाइना पारीगी फोन दो लौरगा इमुंगदा चंग्रे
ꯁꯣꯝꯗꯅ ꯉꯥꯟꯊꯣꯏ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯥꯛꯄ ꯈꯨꯗꯤꯡ ꯊꯣꯏꯕꯤ ꯂꯥꯛꯂꯕꯗꯤ ꯈꯟꯗꯅ ꯉꯥꯏꯔꯒ ꯂꯩꯕꯅꯤ. ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯂꯥꯛꯇꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯜꯂꯤ. ꯏꯃꯨꯡ ꯑꯗꯨꯗ ꯐꯠ ꯆꯪꯁꯤꯟꯒꯗꯧꯕꯁꯨ ꯉꯥꯟꯊꯣꯏ ꯈꯧꯇꯛꯆꯩ. ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯃꯥꯅꯗꯤ ꯊꯣꯏꯕꯤꯒꯤ ꯏꯃꯨꯡꯒ ꯅꯛꯁꯤꯟꯅꯒꯅꯨ ꯑꯁꯨꯝꯅ ꯆꯦꯛꯁꯤꯟ ꯋꯥꯍꯩ ꯊꯝꯂꯛꯄꯗꯨꯗ ꯃꯈꯣꯡꯗꯨ ꯊꯥꯡꯗꯨꯅ ꯊꯣꯏꯕꯤꯕꯨ ꯍꯪꯕ ꯆꯪꯕ ꯉꯝꯗꯦ. ꯅꯨꯡꯇꯤꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯥꯛꯄ ꯈꯨꯗꯤꯡ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯑꯆꯠ ꯑꯋꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯊꯣꯏꯕꯤ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ. ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯂꯥꯛꯄ ꯀꯧꯕ ꯎꯗꯦ. ꯅꯨꯡꯊꯤꯜ ꯑꯃ ꯌꯨꯝꯗ ꯍꯜꯂꯝꯗꯥꯏ ꯊꯣꯛꯂꯛꯄꯗꯨꯗ ꯊꯣꯏꯕꯤꯒꯤ ꯃꯃꯥꯗꯣ ꯂꯝꯖꯥꯎꯗꯒꯤ ꯍꯟꯖꯤꯜꯂꯛꯄꯒ ꯊꯦꯡꯅꯩ. ꯃꯃꯥ ꯂꯩꯃ ꯎꯕꯗ ꯉꯥꯟꯊꯣꯏ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ. ꯑꯗꯨꯒ ꯇꯍꯥ ꯇꯍꯥ, "ꯏꯅꯝꯆꯥ!" ꯂꯩꯃ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯦꯛ ꯇꯥꯕꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯅꯤ. ꯌꯥꯝꯅ ꯊꯥꯖꯗꯅ ꯉꯥꯟꯊꯣꯏ ꯑꯣꯏꯔꯝꯕꯗꯨꯗ ꯃꯥꯏꯊꯣꯡꯗꯣ ꯍꯔꯥꯎꯅ, "ꯍꯩꯃꯥ, ꯉꯥꯟꯊꯣꯏ, ꯏꯆꯥ ꯂꯥꯛꯄ꯭ꯔꯣ? ꯑꯩ ꯏꯅꯝꯆꯥꯗꯤ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ? ꯑꯩꯁꯦ ꯅꯪ ꯀꯀꯥꯒꯤ ꯍꯤꯗꯥꯛ ꯂꯩꯔꯨꯕꯅꯤ. ꯅꯪꯕꯨ ꯍꯜꯂꯒꯦ ꯍꯥꯏꯔꯤꯔꯅꯦ?" "ꯏꯅꯝꯆꯥ, ꯉꯁꯤꯒꯤꯗꯤ ꯍꯜꯂꯒꯦ. ꯑꯗꯣ ꯊꯣꯏꯕꯤꯗꯣ ꯅꯍꯥꯟ ꯅꯣꯡꯃ ꯂꯥꯛꯑꯝꯕꯗꯒꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯂꯥꯛꯈꯤꯗ꯭ꯔꯦ. ꯃꯥꯗꯣ ꯍꯧꯖꯤꯛꯀꯥꯟ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ꯭ꯔꯣ ꯏꯅꯝꯆꯥ?" ꯉꯥꯟꯊꯣꯏꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯃꯃꯥ ꯂꯩꯃꯁꯨ ꯉꯥꯟꯊꯣꯏꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ. ꯉꯁꯤꯁꯨ ꯃꯔꯨꯞꯀꯤ ꯅꯨꯡꯁꯤꯕꯗꯤ ꯊꯣꯏꯕꯤꯅꯁꯨ ꯉꯥꯟꯊꯣꯏꯅꯁꯨ ꯉꯥꯛꯇꯨꯅ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯈꯪꯂꯕꯗ ꯃꯃꯥ ꯂꯩꯃ ꯄꯨꯛꯅꯤꯡꯗ ꯅꯨꯡꯁꯤꯔꯤ. ꯑꯗꯨꯕꯨ ꯊꯣꯏꯕꯤꯅ ꯌꯨꯝꯒ ꯄꯥꯎ ꯑꯃꯠꯇ ꯐꯥꯎꯅꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯉꯥꯟꯊꯣꯏꯗ ꯀꯔꯝꯅ ꯇꯝꯒꯅꯤ, ꯇꯝꯐꯝ ꯈꯪꯗꯦ. "ꯉꯥꯟꯊꯣꯏ, ꯑꯩꯈꯣꯏ ꯊꯣꯏꯕꯤꯗꯨ ꯁꯤꯝꯂꯥꯗ ꯆꯠꯈ꯭ꯔꯦ." "ꯊꯣꯏꯕꯤꯕꯣ? ꯀꯩ ꯊꯕꯛ ꯂꯩꯕꯩꯅꯣ ꯏꯅꯝꯆꯥ?" "ꯃꯥꯗꯤ ꯁꯤꯝꯂꯥꯗ ꯂꯩꯕꯅꯤꯗ. ꯃꯇꯝ ꯈꯔ ꯅꯪ ꯀꯀꯥ ꯅꯥꯕꯒꯤ ꯌꯨꯝꯗ ꯊꯣꯛꯂꯛꯎ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯍꯥꯏꯃꯟꯕꯗꯒꯤ ꯊꯣꯛꯂꯛꯑꯝꯕꯅꯤ." "ꯑꯣ, ꯑꯗꯨꯗꯤ ꯃꯥꯗꯤ ꯀꯅꯥꯒ ꯂꯩꯒꯦ ꯏꯅꯝꯆꯥ?" "ꯃꯔꯤ ꯃꯇꯥ ꯑꯃꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯒ ꯂꯩꯃꯤꯟꯅꯍꯟꯕꯅꯤ. ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯂꯨꯍꯣꯡꯕ ꯂꯩ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ, ꯑꯗꯨꯒꯤ ꯊꯣꯏꯕꯤ ꯃꯊꯟꯇ ꯆꯠꯈ꯭ꯔꯦꯅꯦ." "ꯑꯣ, ꯑꯩꯗꯤ ꯀꯩꯝꯇ ꯈꯪꯍꯧꯗ꯭ꯔꯦ. ꯑꯗꯨꯒ ꯄꯥꯎꯁꯨ ꯑꯃꯠꯇ ꯐꯥꯎꯅꯕ ꯐꯪꯗꯦ. ꯐꯣꯟ ꯇꯧꯔꯁꯨ ꯄꯥꯏꯈꯠꯇꯦ. ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯖꯤꯜꯂꯛꯂꯕꯅꯤ ꯃꯥꯅ ꯐꯣꯟ ꯄꯥꯏꯈꯠꯂꯛꯇꯕ." ꯋꯥꯁꯦ ꯍꯥꯏꯔꯒ ꯃꯃꯥ ꯂꯩꯃ ꯐꯤꯖꯤꯗꯨꯗ ꯃꯄꯤ ꯇꯩꯊꯣꯛꯏ. ꯃꯇꯝ ꯑꯗꯨꯗ ꯉꯥꯟꯊꯣꯏꯁꯨ ꯀꯔꯤ ꯍꯥꯏꯒꯗꯧꯕꯅꯣ ꯈꯪꯗ꯭ꯔꯦ. "ꯀꯩꯒꯤꯅꯣ ꯏꯅꯝꯆꯥ? ꯊꯣꯏꯕꯤꯗꯣ ꯀꯩꯗꯧꯔꯒꯦ?" "ꯉꯥꯟꯊꯣꯏ, ꯅꯪꯒꯤ ꯃꯔꯨꯞ ꯊꯣꯏꯕꯤꯁꯤ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯂꯝꯕꯤꯗ ꯆꯠꯍꯜꯂꯦ. ꯏꯅꯝꯆꯥ ꯀꯔꯤ ꯍꯥꯏꯒꯗꯧꯕꯅꯣ ꯈꯪꯗ꯭ꯔꯦ. ꯐꯒꯗ꯭ꯔꯥ ꯈꯜꯂꯒ ꯇꯧꯔꯨꯕ ꯈꯨꯗꯤꯡ ꯉꯁꯤꯗꯤ ꯏꯆꯥꯕꯨ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯅꯅꯕ ꯑꯣꯏꯔꯛꯂꯦ. ꯏꯆꯥꯕꯨ ꯅꯨꯡꯁꯤꯃꯟꯕꯒꯤ ꯏꯆꯥꯕꯨ ꯂꯥꯛꯁꯤꯟꯗꯨꯅ ꯊꯝꯂꯨꯔꯦ." "ꯏꯅꯝꯆꯥ, ꯌꯥꯔꯒꯗꯤ ꯊꯣꯏꯕꯤꯒꯤ ꯅꯝꯕꯔꯗꯣ ꯏꯅꯝꯆꯥꯅ ꯄꯤꯕꯤꯔꯝꯕ ꯌꯥꯒꯗ꯭ꯔꯥ?" "ꯌꯥꯅꯤ, ꯁꯦ." ꯉꯥꯟꯊꯣꯏ ꯊꯣꯏꯕꯤꯒꯤ ꯅꯝꯕꯔꯗꯨ ꯂꯧꯍꯧꯔꯦ. ꯃꯃꯥ ꯂꯩꯃꯅ ꯏꯇꯨꯛ ꯇꯨꯛꯊꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯐꯅ ꯄꯦꯟꯗꯕ ꯂꯩꯔꯕꯁꯨ ꯉꯥꯟꯊꯣꯏ ꯑꯗꯨꯛ ꯌꯧꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯨꯄꯤ ꯅꯠꯇꯦ. ꯊꯣꯏꯕꯤꯒꯤ ꯈꯟꯕꯗ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ. ꯀꯔꯝꯅ ꯀꯔꯤꯒꯤ ꯁꯤꯝꯂꯥꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯏ. ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯗꯨꯗ ꯊꯣꯏꯕꯤꯒꯤ ꯃꯃꯥꯗ ꯂꯣꯏꯅꯃꯛ ꯍꯪꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯊꯣꯏꯕꯤꯒꯤ ꯅꯝꯕꯔ ꯈꯛꯇ ꯂꯧꯍꯧꯔꯒ ꯂꯩꯍꯧꯕꯅꯤ. ꯁꯣꯝꯗ ꯂꯟꯆꯥ ꯃꯤꯇꯤꯡ ꯂꯣꯏꯔꯒ ꯃꯄꯥꯟꯗ ꯑꯣꯐꯤꯁꯔ ꯈꯔꯒ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯄꯥꯔꯤꯒꯤ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈꯔ ꯊꯩꯗꯣꯛꯂꯒ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯤ. "ꯍꯜꯂꯣ, ꯃꯦꯖꯔ ꯁꯥꯍꯦꯕ." ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗ ꯀꯧꯔꯛꯄꯗꯨꯗ ꯂꯟꯆꯥ ꯅꯝꯕꯔꯗꯨ ꯂꯥꯜꯂꯕ꯭ꯔꯥ ꯈꯟꯗꯨꯅ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ. ꯂꯟꯆꯥꯅ ꯏꯉꯛ ꯉꯛꯅ ꯂꯩꯔꯤꯉꯩ ꯗꯥꯏꯅꯥꯅ ꯑꯃꯨꯛ ꯀꯧꯁꯤꯜꯂꯤ. "ꯍꯜꯂꯣ, ꯃꯦꯖꯔ ꯁꯥꯍꯦꯕ, ꯇꯥꯕ꯭ꯔꯣ? ꯑꯩ ꯗꯥꯏꯅꯥꯅꯤ." ꯂꯟꯆꯥ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯛꯏ. "ꯑꯣ, ꯗꯥꯏꯅꯥ, ꯑꯩꯗꯤ ꯅꯝꯕꯔ ꯑꯣꯟꯅꯔꯕ꯭ꯔꯥ ꯈꯜꯂꯨꯔꯦ." "ꯃꯦꯖꯔ ꯁꯥꯍꯦꯕ ꯍꯧꯖꯤꯛ ꯊꯕꯛ ꯆꯤꯟꯗ꯭ꯔꯒꯗꯤ ꯋꯥꯔꯤ ꯑꯔꯨꯕ ꯑꯃꯇ ꯁꯥꯟꯅꯕ ꯌꯥꯒꯗ꯭ꯔꯥ?" ꯗꯥꯏꯅꯥꯒꯤ ꯋꯥꯍꯩꯗꯨꯗ ꯂꯟꯆꯥ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈꯔ ꯂꯥꯞꯅ ꯊꯣꯛꯂꯛꯏ. "ꯀꯩ ꯂꯩꯔꯒꯦ ꯗꯥꯏꯅꯥ? ꯌꯥꯅꯤ, ꯑꯗꯨꯝ ꯁꯥꯔꯨ." "ꯃꯦꯖꯔ ꯁꯥꯍꯦꯕ, ꯋꯥꯔꯤꯁꯦ ꯊꯣꯏꯕꯤꯅꯕꯨꯗꯤ ꯃꯦꯖꯔ ꯁꯥꯍꯦꯕꯇ ꯈꯪꯍꯜꯂꯔꯣꯏꯅ ꯍꯥꯏꯕꯅꯤ. ꯑꯗꯨꯕꯨ ꯑꯩ ꯊꯣꯏꯕꯤꯒꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ. ꯃꯥꯅ ꯌꯥꯗ꯭ꯔꯒꯁꯨ ꯌꯥꯗꯅ ꯑꯩ ꯃꯦꯖꯔ ꯁꯥꯍꯦꯕꯇ ꯀꯣꯜ ꯇꯧꯔꯛꯏꯅꯤ." ꯀꯩ ꯋꯥꯔꯤꯅꯣ ꯗꯥꯏꯅꯥ? ꯊꯣꯏꯕꯤ ꯀꯩꯗꯧꯔꯒꯦ?" ꯂꯟꯆꯥ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯂꯤ. ꯗꯥꯏꯅꯥꯅ ꯃꯊꯪ ꯍꯥꯏꯔꯛꯀꯗꯕ ꯋꯥꯗꯣ ꯂꯟꯆꯥ ꯉꯥꯏꯕ ꯉꯝꯗꯦ. "ꯃꯦꯖꯔ ꯁꯥꯍꯦꯕ, ꯊꯣꯏꯕꯤꯗꯣ ꯃꯁꯥꯅ ꯌꯥꯖꯅ ꯂꯨꯍꯣꯡꯈꯤꯕ ꯅꯠꯇꯦ. ꯏꯃꯨꯡꯅ ꯅꯝꯗꯅ ꯊꯥꯖꯈꯤꯕꯅꯤ. ꯃꯥꯗꯤ ꯃꯇꯝꯗꯨꯗ ꯃꯦꯖꯔ ꯁꯥꯍꯦꯕꯀꯤ ꯂꯩꯐꯝ ꯌꯥꯝ ꯊꯤꯈꯤꯕꯅꯤ. ꯃꯇꯝꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯅꯝꯗꯅ ꯂꯨꯍꯣꯡꯈꯤꯕꯗꯨ
ꯅꯤꯄꯥꯗꯨꯅꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯎꯠꯄꯤꯕꯗꯒꯤ ꯃꯍꯥꯛ ꯌꯨꯝꯗꯨꯗꯒꯤ ꯆꯦꯜꯂꯛꯈꯤꯕꯅꯤ꯫ ꯊꯣꯏꯕꯤꯕꯣ? ꯍꯣꯏ, ꯑꯗꯨꯒ ꯗꯤꯚꯣꯔꯁ ꯇꯧꯈꯤꯕꯁꯨ ꯆꯍꯤ ꯑꯃ ꯍꯦꯜꯂꯕꯅꯤ꯫ ꯑꯩꯅ ꯉꯁꯤ ꯃꯦꯖꯔ ꯁꯥꯍꯦꯕꯀꯤ ꯃꯐꯝꯗ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯦ ꯊꯣꯏꯕꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯦꯖꯔ ꯁꯥꯍꯦꯕꯅ ꯂꯧꯁꯤꯟꯕꯤꯗꯕꯒꯤ ꯋꯥꯐꯝ ꯅꯠꯆꯗꯦ꯫ ꯃꯗꯨꯗꯤ ꯃꯦꯖꯔ ꯁꯥꯍꯦꯕꯀꯤ ꯋꯥꯈꯜꯗ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯂꯤꯍꯧꯗ꯭ꯔꯒꯗꯤ ꯋꯥꯔꯤ ꯈꯪꯕ ꯑꯩꯁꯨ ꯄꯨꯟꯁꯤꯒꯤ ꯅꯤꯡꯉꯝꯍꯧꯔꯔꯣꯏ꯫ ꯑꯗꯨꯗꯤ ꯃꯥꯅ ꯁꯤꯝꯂꯥꯗ ꯂꯩꯔꯤꯕꯗꯣ ꯀꯅꯥꯒ ꯂꯩꯃꯤꯟꯅꯔꯤꯕ? ꯃꯊꯟꯇ ꯂꯩꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯍꯥꯛ ꯌꯨꯝꯗꯁꯨ ꯆꯪꯈꯤꯗꯦ꯫ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇꯒꯤꯁꯨ ꯌꯥꯝꯅ ꯂꯥꯞꯅ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯨꯔꯕꯅꯤ꯫ ꯍꯟꯗꯛ ꯐꯥꯕꯨꯡ ꯅꯥꯕꯗꯨꯗ ꯏꯃꯨꯡꯅ ꯍꯥꯏꯃꯟꯕꯗꯒꯤ ꯃꯍꯥꯛ ꯊꯣꯛꯂꯛꯈꯤꯕꯅꯤ꯫ ꯂꯟꯆꯥ ꯗꯥꯏꯅꯥꯅ ꯇꯝꯂꯤꯕ ꯋꯥꯔꯤ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯋꯥꯈꯜ ꯃꯥꯡꯂꯦ꯫ ꯀꯔꯤꯅꯣ ꯈꯟꯕꯗ ꯈꯟꯐꯝ ꯑꯃ ꯈꯪꯗꯦ꯫ ꯗꯥꯏꯅꯥꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯊꯣꯏꯕꯤꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯑꯩꯁꯨ ꯌꯥꯎꯅ ꯃꯦꯖꯔ ꯁꯥꯍꯦꯕꯀꯤ ꯂꯩꯐꯝ ꯊꯤꯕ ꯆꯠꯈꯤ꯫ ꯃꯇꯝꯗꯨꯗ ꯃꯦꯖꯔ ꯁꯥꯍꯦꯕꯄꯨ ꯄꯊꯟꯀꯣꯠꯇ ꯄꯣꯁꯇꯤꯡ ꯇꯥꯏ ꯍꯥꯏꯕ ꯄꯥꯎꯗꯨ ꯐꯪꯕꯒ ꯊꯣꯏꯕꯤꯅ ꯃꯦꯖꯔ ꯁꯥꯍꯦꯕꯇ ꯆꯤꯊꯤ ꯏꯈꯤꯕꯅꯤ꯫ ꯃꯦꯖꯔ ꯁꯥꯍꯦꯕꯀꯤ ꯆꯤꯊꯤꯒꯤ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯄ ꯃꯍꯥꯛ ꯅꯨꯡꯇꯤꯒꯤ ꯉꯥꯏꯈꯤꯕꯅꯤ꯫ ꯂꯟꯆꯥ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯗꯥꯏꯅꯥꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯁꯣꯔ ꯐꯨꯜꯂꯦ꯫ ꯗꯥꯏꯅꯥꯁꯨ ꯃꯈꯥ ꯇꯥꯏ꯫ ꯉꯁꯤꯁꯨ ꯊꯣꯏꯕꯤꯅ ꯈꯪꯅꯤꯡꯂꯤꯕꯁꯦ ꯃꯦꯖꯔ ꯁꯥꯍꯦꯕꯅ ꯃꯥꯒꯤ ꯆꯤꯊꯤꯗꯨ ꯐꯪꯈꯤꯕ꯭ꯔꯥ ꯐꯪꯈꯤꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤ꯫ ꯁꯤꯗꯒꯤ ꯍꯦꯟꯕ ꯊꯣꯏꯕꯤꯅ ꯃꯦꯖꯔ ꯁꯥꯍꯦꯕꯀꯤ ꯃꯐꯝꯗ ꯌꯥꯝꯅ ꯈꯪꯍꯟꯅꯤꯡꯕ ꯑꯔꯨꯕ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯕꯅꯤ꯫ ꯌꯥꯔꯒꯗꯤ ꯊꯣꯏꯕꯤꯒ ꯑꯃꯨꯛꯇ ꯎꯅꯕꯤꯌꯨ꯫ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯍꯪꯕꯤꯔꯒꯗꯤ ꯊꯣꯏꯕꯤꯁꯨ ꯋꯥꯈꯜꯗꯨ ꯈꯔꯇ ꯑꯣꯏꯔꯒꯁꯨ ꯂꯩꯇꯥꯅ ꯍꯤꯡꯕ ꯉꯝꯒꯗ꯭ꯔꯥ ꯈꯜꯂꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯐꯥꯎꯕ ꯊꯣꯏꯕꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗꯦ꯫ ꯍꯣꯏ, ꯑꯩ ꯁꯣꯏꯗꯅ ꯃꯥꯒ ꯎꯅꯔꯒꯦ꯫ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯑꯃꯠꯇ ꯈꯪꯗꯕꯅ ꯃꯥꯕꯨꯁꯨ ꯑꯩꯅ ꯋꯥꯔꯧꯕ ꯃꯇꯧ ꯎꯠꯈ꯭ꯔꯦ꯫ ꯁꯣꯏꯗꯅ ꯋꯥꯈꯜ ꯋꯥꯔꯝꯃꯅꯤ꯫ ꯑꯩ ꯁꯣꯏꯗꯅ ꯊꯨꯕꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯇꯧꯒꯦ꯫ ꯂꯟꯆꯥ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯃꯤꯇꯤꯡ ꯂꯣꯏꯔꯒ ꯁꯤꯝꯂꯥꯗ ꯍꯟꯒꯗꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗ꯭ꯔꯤꯉꯩ ꯄꯊꯟꯀꯣꯠꯇ ꯑꯣꯏꯅ ꯂꯥꯛꯏ꯫ ꯗꯥꯏꯅꯥꯅ ꯍꯥꯏꯔꯛꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯊꯣꯏꯕꯤꯒꯤ ꯆꯤꯊꯤꯗꯨ ꯂꯥꯛꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯍꯪꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯣꯁꯇꯤꯡ ꯃꯐꯝ ꯑꯗꯨꯗ ꯆꯤꯊꯤꯗꯨ ꯂꯥꯛꯂꯝꯗ꯭ꯔꯒꯁꯨ ꯎꯄꯥꯏ ꯑꯃꯗꯤ ꯇꯧꯔꯒ ꯊꯤꯔꯒꯦ, ꯃꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯗꯦꯜꯂꯤꯗꯒꯤ ꯄꯊꯟꯀꯣꯠ ꯌꯧꯕꯗꯨ ꯃꯈꯥꯒꯤ ꯂꯝꯕꯤꯗ ꯆꯠꯂꯕꯁꯨ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯟꯆꯥ ꯊꯤꯟꯊꯅꯤꯡꯗ꯭ꯔꯦ꯫ ꯈꯨꯗꯛꯇ ꯐ꯭ꯂꯥꯏꯠ ꯇꯣꯡꯂꯒ ꯆꯥꯟꯗꯤꯒꯔ ꯑꯦꯌꯔꯄꯣꯔꯠ ꯌꯧꯔꯦ꯫ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯟꯊꯥꯗ ꯄꯊꯟꯀꯣꯠ ꯇꯝꯅ ꯈꯨꯗꯛꯇ ꯂꯥꯛꯏ꯫ ꯄꯊꯟꯀꯣꯠꯇꯒꯤ ꯑꯥꯔꯃꯤ ꯀꯦꯝꯞ ꯌꯧꯔꯛꯄꯗ ꯈꯔ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯍꯦꯛ ꯌꯧꯕꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯣꯐꯤꯁꯔꯁꯤꯡꯒ ꯍꯥꯟꯅ ꯎꯅꯩ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯥꯔꯃꯤ ꯀꯦꯞꯇꯦꯟ ꯑꯃꯒꯤ ꯑꯣꯐꯤꯁꯇ ꯆꯪꯂꯒ ꯋꯥꯔꯤ ꯁꯥꯅꯩ꯫ ꯀꯦꯞꯇꯦꯟ ꯑꯗꯨꯁꯨ ꯂꯟꯆꯥꯒ ꯍꯥꯟꯅ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯝꯕ ꯃꯅꯤꯄꯨꯔꯗꯒꯤ ꯀꯕꯨꯏ ꯃꯆꯥꯅꯤ꯫ ꯑꯗꯨꯅ ꯑꯅꯤꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯆꯪꯂꯒ ꯉꯥꯏꯍꯥꯛ ꯐꯝꯃꯤꯟꯅꯩ꯫ ꯀꯦꯞꯇꯦꯟ, ꯑꯩꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯀꯔꯤ ꯑꯣꯏꯕ꯭ꯔꯥ ꯁꯥꯔ? ꯑꯗꯨꯝ ꯍꯪꯕꯤꯌꯨ꯫ ꯆꯍꯤ 1.5ꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯃꯤꯡꯗ ꯑꯦꯅꯤꯃꯦꯜꯒꯨꯝꯕ ꯂꯥꯛꯄ ꯂꯩꯈꯤꯕ꯭ꯔꯥ? ꯄꯣꯁꯠ ꯑꯣꯐꯤꯁꯇ ꯍꯪꯕꯗ ꯁꯥꯔꯅ ꯔꯤꯁꯤꯞ ꯇꯧꯍꯧꯔꯦ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯅꯤꯄꯥꯗꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯑꯣ ꯍꯣꯏ ꯁꯥꯔ, ꯁꯥꯔꯒꯤ ꯃꯤꯡꯗ ꯂꯦꯇꯔꯒꯨꯝꯕ ꯑꯃ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯇꯝꯗꯨ ꯑꯩꯅ ꯁꯥꯔꯗ ꯃꯦꯟ ꯂꯥꯛꯏ ꯍꯥꯏꯅ ꯀꯣꯜ ꯇꯧꯕꯗ ꯁꯥꯔꯗꯤ ꯔꯨꯁꯤꯌꯥꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯑꯗꯨꯝ ꯄꯥꯎ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯁꯥꯔꯗꯤ ꯑꯗꯨꯝ ꯇ꯭ꯔꯥꯟꯁꯐꯔꯁꯨ ꯇꯧꯈ꯭ꯔꯦ꯫ ꯁꯥꯔꯅ ꯅꯣꯡꯃꯗꯤ ꯊꯤꯔꯛꯄ ꯌꯥꯏ ꯈꯟꯕꯒꯤ ꯑꯩꯅ ꯑꯗꯨꯝ ꯊꯝꯕꯅꯤꯅꯦ꯫ ꯊꯦꯡꯛ ꯌꯨ ꯀꯦꯞꯇꯦꯟ, ꯇꯥꯏꯃꯤꯡꯗꯨ ꯈꯔ ꯆꯥꯟꯅꯈꯤꯗ꯭ꯔꯦ ꯑꯗꯨꯒꯤꯅꯤ꯫ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯑꯩ ꯃꯦꯜꯗꯨ ꯊꯤꯕ ꯂꯥꯛꯆꯕꯅꯤ꯫ ꯑꯣ ꯁꯥꯔ, ꯑꯩ ꯌꯦꯡꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯦꯞꯇꯦꯟꯗꯨ ꯃꯥꯒꯤ ꯗ꯭ꯔꯥꯋꯔꯁꯤꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯊꯤꯔꯤ꯫ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯐꯪꯂꯦ꯫ ꯁꯥꯔ, ꯑꯁꯤꯗ ꯂꯩꯔꯦ꯫ ꯑꯁꯤꯒꯤ ꯏꯟꯚꯦꯂꯞꯇꯗꯤ ꯀꯦꯞꯇꯦꯟ ꯂꯟꯆꯥ ꯍꯥꯏꯅ ꯏꯕꯅꯤ꯫ ꯁꯥꯔꯅ ꯀꯦꯞꯇꯦꯟ ꯑꯣꯏꯔꯤꯉꯩꯗ ꯊꯥꯔꯛꯄ ꯑꯣꯏꯕ ꯃꯥꯜꯂꯦ꯫ ꯍꯣꯏ, ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯅꯤ꯫ ꯂꯟꯆꯥ ꯏꯟꯚꯦꯂꯞꯇꯨ ꯇꯞꯅ ꯂꯧꯁꯤꯜꯂꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯎꯔꯦ ꯅꯥꯀꯜ ꯑꯃꯗ ꯊꯣꯏꯕꯤꯒꯤ ꯃꯤꯡꯒ ꯑꯦꯗ꯭ꯔꯦꯁꯀ ꯊꯥꯔꯤꯕꯗꯨ꯫ ꯃꯤꯡ ꯑꯗꯨꯒꯤ ꯍꯦꯛ ꯃꯈꯥꯗ ꯊꯥꯔꯤꯕ ꯗꯦꯠ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯃꯥꯅꯤ, ꯂꯟꯆꯥꯅ ꯔꯁꯤꯌꯥꯗ ꯖꯣꯏꯟ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖꯀꯤꯗꯃꯛ ꯊꯥ ꯑꯃꯒꯤ ꯆꯠꯊꯣꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕ ꯃꯦꯜꯅꯤ꯫ ꯂꯟꯆꯥ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯦ꯫ ꯏꯟꯚꯦꯂꯞ ꯑꯗꯨꯗ ꯋꯥꯈꯜꯗꯨ ꯇꯨꯛ ꯇꯨꯛꯊꯅ ꯌꯦꯡꯂꯒ ꯂꯩ꯫ ꯂꯟꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯦꯞꯇꯦꯟꯗꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯊ꯭ꯔꯦꯠ ꯂꯥꯛꯄ ꯃꯦꯜ ꯑꯣꯏꯔꯕ꯭ꯔꯥ ꯈꯟꯗꯨꯅ ꯄꯥꯈꯠꯅ ꯍꯪꯂꯛꯏ꯫ ꯁꯥꯔ, ꯆꯤꯡꯅꯕ ꯂꯩꯕ꯭ꯔꯥ?
ꯂꯩꯇꯦ ꯑꯩꯒꯤ ꯄꯔꯁꯅꯦꯜ ꯃꯦꯜꯗꯤ ꯄꯥꯈꯠꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯑꯗꯨꯗꯤ ꯅꯣꯡꯃ ꯃꯇꯪ ꯆꯥꯕ ꯑꯃꯗ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯌꯧꯈ꯭ꯔꯒꯦ ꯁꯔ ꯀꯣꯐꯤ ꯇꯤ ꯌꯥꯔꯅꯤ ꯅꯣꯡꯃ ꯑꯣꯏꯅ ꯄꯨꯟꯅ ꯊꯛꯃꯤꯟꯅꯔꯁꯤ ꯒꯨꯗ ꯇꯨ ꯁꯤ ꯌꯨ ꯁꯔ